State ama oina leiramba hojikna Union Territory olaba Jammu and Kashmir da thamlakhiba President's rule ngarang athengmada Louthokhre hiram asiga mari leinana center na notification ama suthokre hairiba khongthang asi handak Union Territory asida pangthokhiba mikhalda chawna mai pakraba National Conference Party ge luchingba oina khankraba Omar Abdullah na hokhiba irai numitta Lieutenant Governor Manoj Sinha unaduna Jammu and Kashmir da anoba leingak semnaba haijakhiba adugi matungda lokhalakpani Panba yabadi Jammu and Kashmir na state oina leiringai matamda kumja lising ani tarani pangi June thada matam adugi Alliance Party oikiba BJP amadi PDP anigi marakta yanaraktabadagi President rules asi thamjinduna leikhibani Madugi matung kumja lising ani taramapanda center na Jammu and Kashmir dagi Article 370 muthatkibaga loinana state asigi Union Territory da onkibani Handak pangthokiba mikhal adugi matung National Conference na chawna mai pakhibaga loinana Omar Abdullah bu party ki luchingba oina haukiba sagol sen numita khankibani anoba leingak asina Jammu and Kashmir asibu state ki thakta amuk hanjinba haiba asina ahanba pandam oigani haina party sigi president Farooq Abdullah na haukiba thangja numita phongdokhibani